प्रधानमंत्री मातृ वंदना योजना के डायरेक्ट बेनिफिट ट्रांसफर सोशल वेलफेयर मिनिस्टर नेम साकिब के हौदोखरे ओल्ड एज पेंशन सिंगिसु अथुबदा डीबीटी चनहनगनी हाइरी इम्फाल ईस्ट की कोंब खेत्री लेकाई की स्टैंडर्ड कॉलेज गेट ममांग फाउबगी लंबी सेंबीदबगी वाहुदा इम्फाल यारिपुर लंबी मतम कक्ना थिंजिनख्रे लिलोंग हाउरबे अवांग लेकाई लिलोंग यांबी लेकाई पुलिस ड्राइव चथबदा नोंमई हुरान की गाड़ी मचा अचौब यावना मयाई का चिंजाकसिंग फागत्पा नमख्रे मैम खुरमजरी दो येंबिरिबस इम्पैक्ट न्यूज़ नि आई के तकसोमना हौजे पुंजा से फावगी मरोइबा पाउस मियामना पिजरी मिरोन बियमति खोमलांग पिथकलिबि नुपिसिंग ओइबा प्रधानमंत्री मातृ वंदना योजना PMMBY स्कीम की डायरेक्ट बेनिफिट ट्रांसफर DBT ngasi सोशल वेलफेयर मिनिस्टर नेम साकिब के हौदोखरे ngasi haudokiba maternity benefit scheme gi DBT asigi khudong sab lauraga old age pension amadi department asiga mari leinaba scheme sing athu matamda DBT sana handuna beneficiary sing da hak thengna kanaba phanghanna ba honagani haina mahana phongdoki ngasi new secretary ta leiba mahaki loisang da pangthop pawmi singa unabada minister na hai state ki oina scheme asigi tabak form lising manga phangbagi manungda housing phobi oina beneficiary lising ma 7 taruk approve tawre मखाता नमतिक चा बेनिफिशियरी एप्रूव तौनबा अवांग थाक्तो होनरी सेंटर न सादा मरफुद्रा मति स्टेट न सादा तरा पुथोकतरिब स्कीम मसे इंस्टॉलमेंट अहुम थोना अपुनबा सेनफम ओइना बेनिफिशियरी अमदा लुपा लिसिंग मंगा फंगनगनी ममांग सही इनकम जालसिंग तरा तरकी जनवरी तांग अमदगी मिरोनबा होरकपी नुपी खुदिमगना स्कीम मसे अप्लाई तोबियु हाइकी करिगुंबा इनकम जालसिंग तरा तरुकी जुन तांग तरा मंगा दगे हौना मिरोलकपो ओइरगदी स्कीम मसे एनी सुबा मसंग अहुम सुबा इंस्टॉलमेंट फंगबा यागनी स्कीम असी सेंटर अमदी स्टेट गवर्नमेंट की मखादा लेबा लोइसंग सिंग थबक तौबा मियुस सिंगी ओइनदी कोनजिनदे लोइनना मिरोनबि सिंगबु मसामौ फना लैनबा मदी खुदोंग थिबा नंगदनबा पाइखलेबा स्कीम असिबु मपुंग फाना चथनबा मदी मरम साबा मियुस सिंगदा फंगनबा होनबदा मियाम पुनमगना मतेंग पांगबि हाइना महागना फोंदोकी ngasi maternity benefit ge DBT hodok pa asigi hodong chaba lorega or age pension amadi ate scheme singbuso DBT athuba matamda chatnaragani aroibada aina maru oina media ge ichi inau singda appeal tojaning badi Manipur government na lauthok hiba scheme sing asibo prayami jamda hanghanna ba media na achoba role lobiyu haibasini इम्फाल ईस्ट की कोंब खेत्री लेकाई की स्टैंडर्ड कॉलेज गेट ममांग फाउबी मरक्ता लेरेबा लंबी असी सेबीदबगी महौदा ngasiदगी इम्फाल यारिपो लंबी मतम कक्तना थिंजिनख्रे मफम असगी मियाम ngasi अयुक्तगी उवा पैसिनदुना थिंखिबदगी लंबी असी दसातो कसिन तौरिबा मियामदा कुदोंग सहांद्रे कमाई तौदन सिथाबिरी नो सिगी मतेकसे मया सिदा लेबा अनांग नुबी मी पुनमक लोइबा इफुन वाइ पुना अना एक यावरे अदो से अथुबा मतमदा प्लस थाबियु सि थाद्रगदी ngasi चंगजलिबा खुंजंग सिदगी हेना अकल लकन बलेतना खुंजंग चंगजलकनी नकलमरमदा PMGSY की मखादा इनकम जालसिनी लोइसिनगदबा वावगाय असम्बली कॉन्स्टिट्यूएंसी की हंगुंदगी नास्ताव फावगी लंबी असि फावबा सेंबीदबदगी खोइसाव नरबा मियामना लंबी असि तौथोक्तुना लंबी थिमगी खोंजंग संसिनख्रे सिंगमाइसिनदगी इरोंग से साबा ताबा मरु ओइबा लंबी असि नुंग कया साइखाइदुना लेबना एक्सीडेंट थोपगी सा हेंगलकपदगी ngasi लंबी असि की पांगथोलबा मतुंगदा लंबी थिमगी खोंजंग असि संसिनखिबनी इम्फाल साइकिल लबी की युमनाम खुनोमदी संबई की लोनबदा लेबा वाकंग खोंग हाइना खंगनबा थोंग असी योद यावदना तुरेलगी पेंगलना सनबा अमदी हैबगी थबक चथरे मथोंग तब थबक असी सिविल इंजीनियर वर्क्स मिनिस्टर अमदी काय खुमना जरिबा से मिनिस्टर ना खनबा मी फाना क्वालिटी लेना थबक तौनबा सेमदो हनबियो हाइना कॉन्ट्रैक्ट ऑफ केंद्र यूथ ऑर्गेनाइजेशन खुग्योगी सेक्रेटरी इन्फॉर्मेशन एंड पब्लिसिटी आई टोनी की मैकेडी के लेंगा के पुनिंग सिंह सिलकली लोइना कॉन्ट्रैक्ट ऑफ केंद्र की मफम केया द पाइखलिबा थबक करम सिंह क्लब असिना कुपना यंगसिंदना मपुंग फाना क्वालिटी लेना थबक तौनबा खोंथांग पाइखत खिगनी हाइना सु मखा ताखी हुरा लकपो वरंगनी सिंगनबा 4 व्हीलर अहुम अमदी 2 व्हीलर निपान यावना यामनबा पोलम कया SP अहुम नलुसिंगबा ड्राइव अमदा फागत पंगमख्रे थौबाल की SP के मेगाचंद्र अमदी कक्सिंग की SP सिंहजित कलोइना नाव की SP W बासुना पुना लुसिंगबा टीम अमना लिलोंग पुलिस स्टेशन की मनुंग सन लेबा लिलोंग हाउरेबी अवांग लेकाय अमसंग लिलोंग यांगबी लेकाय दा हाइरिबा ड्राइव असे सथखिबनी
ngase ayu pung mari makai dagi mapan makai phawba chathakhiba joint drive atuda lilong laihau khong dagi MD Safik Ahmad kauba mioi amati kodain bottle humbudra taret mioi tara mathoi dagi se sang yaudaba gari 4-wheeler ahum amadi 2-wheeler nipan mioi ani dagi heroin number 4 gram ani amadi license yaudaba double variant nongmai ama phagat phangam khibani ngasi gi drive adu loiraba matang pawmi singa unabada NAB ki SPW basuna Minister and variant gi lising makhada ngasi gi police ki team asina all lilong anti drug drive association ga punna sathakiba drive asiga mari leinana lilong PS ta case ani restart torgani all Manipur People's Welfare Voluntary Association Manipur na thokpa serol amada PCTC oil pump da Manipur Legislative Assembly ge speaker gi gari da pojan toroba thau hap lakpadagi makha tarakpada sathari investigation asida aran ba tawba singbu kankhat pa tawdana maral gi matung ina serak phangan gadabani hain taksilakli masida senari basi transporter amasung oil tanker ni amadi retailer oil PCTC senade haibasi singneningai oi hainasu palakli Bharat Sansar Nigam Limited BSNL Manipur Division ki employees singa tongan ba demand taladuna wakan ipam sathakre all union and association BSNL Manipur Division asindana sathakiba mifam aduda saru yakiba employee ais khogena phongdokibada matam kaya gi mamangdagi BSNL employees singi 7 fee sana handana ba demand tawduna lagla basu kasi phawalenga na nasungdana lairi masida natana BSNL bu muthatpa yanana ba mongda center lenga na subsidiary tower company sing linkhana ba khondarakli masina maram orega employees sing da sauna awaba pokhale asing ba thong sing ase athuba matamda hantoktana employees sing asigi demand pigadabni haiki अखोगी तालिबा डिमांड सिंग हाइतारे सब्सिडरी टावर कंपनी सेम्बसी विड्रॉ तौ अखोगी BSNL की एम्प्लॉई सिंग दा सबेल पे कमीशन मयाम हाइना अखोगी थार PRC हाइना खंगनै हारिबसी मसी इंप्लीमेंट तौ अदुगा अखोगी सब्सिडरी टावर कंपनी सेम्बा यारोय अदुगी अखोगी वर्किंग कानो रिटायरमेंट एज 60 दगी रिड्यूस तौबा यारोय हारिबा सिउम बसिंग सि डिमांड तौदना ऑल इंडिया की ओइबा चंगछलक खोंजंग नै मदुगी सरुक अमोइना अखोई मणिपुर दा लैबा BSNL के ऑफिसर अमसुंग official staff sing dia punba association na hairi saruk si da changjan jar Council of Higher Secondary Education Manipur ko sem na loba class 11 amasung 12 examination 2018 gi admit card laliba February manga dagi exam thagataba mahiroi singna magi maki institution sing dagi loroba yagani haina serolamada khanghalakli Padma Shri awardee Langpolapum Subadanida Manipur Lega ke Textiles Commerce and Industry Department na lupa lakh amagi cash award pitan kai khumnakre lamdamasi ki phisabi amana Padma Shri award phangba ngamba si state asigi oina yamna sauthok saningai ni haina minister thongam beswasina phongdokre ngasi bauparada leba minister gi chamber ta akana pangthok pa thorma amada minister beswasina lupa lakh abagi sek Padma Shri Langpolapum Subadani da khosinaki thormadu ka mari leinana minister na lamdamasi ki phisabi amana Padma Shri gi singthaningai oiba mingthol phangba sina lamdam asida lairiba phisabi singda anauba inot ama piba ngamhalagani hauzik lairiba lenga asina phisabi singi yaipa thorang gidamak lebli haina minister na makata ki Imphal East ki manung sana laiba wangkai tokom lekai diki Langpolapum Subadani na art abadi weaving category da sahi asigi Padma Shri award phangba ngamkhibani Ngasi Padma Shri oina koi lakpi base koi honorable chief chu yamna harau jabane dan mana su soina muki state level la soin tawrki gani habagi asadu ai thamjage aduga koi department dagi koi hana dagi akoi gi magi scheme gi matung ina financial assistance pi badudi yamba yamdaba aduna amani tawdabu akoina leijar gi ba samna jaba mari lene jaba porta koi awardee am obirak pojesi dama ai gi makai dagi jo hanjan hanjan akoi thagat phonuk seri amadi tungda lakadaba lambi da su adu tungi leiba followers se Sitasu Pajana Tapi Tambira Mehar Kanda Tungda Nasi Amakakta Taba every year Kudemakta Koi Manipur Lobang Nabatu Akoi Madhu Makata and Hona Biko Pangan Misri Yam Harauze I Konada I department Muning Sangana Yam I P Taze department I bu I Pibam Zionas in Kapiropani I can be Sambiropani and Kalaga Yam and Noise the city department Bu Helumbo Yam Tagase International Handicap Welfare Mission Manipur ISWMM na sindona haksangi phibam soklaba mioi nipanda wheelchair khudul tamkhre Padma Shri Laisram Nabakishor Charitable Trust ki makhada pangthoki bathara masigi patangda ISWMM gi Information Secretary Ango Momona
disabled oiraba singbu sabmana ba mieng da yeng na bagi wakalon da thorom asi pangthokpani mahangna makha taraduna disabled singi yaifana ba lairiba social welfare loisangna kanaraba scheme kaya paikhali adhubu hariba scheme sing asi kanaba sing disabled sing da matam sana yauhande kumja lisini tarama thoige census report ki matung ina manipur disabled oiraba missing lising yakai mangarom lairi adhubu social welfare loisangna paikhat pa scheme singi kanaba di mioi lising manga phawba yauna phanghan bangamdri handakta Chief Minister Birena Haudokiba Chief Minister gi Sotharaba singi tengbang scheme gi matang da paladuna disabled orba miyoida kanaba pitre madugi ona tainaba scheme asibu aran ma kai da pura bara haibi singnaba leire hina masigi matang da sayola sigi manung da disabled singi oiba khongjang ama laklaba yai haiki 2011 gi census ki makhapona koi disabled si 55000 mailai adubu government gi koi kayama yamna phangage khoina thijiru matamdadi mi lising mari manga dagi hena social welfare scheme law thoiba sing asi kanaba sidi hen phangdi na mai lai minister gi sotharaba sing gi tembang haidama hogdok pikre hariba tembang sida su yamna phajana ko implement tawbirakadra haina khanjabane adubu masig ona tainaba du sik hariba sigi beneficiary phangada sing asina phangdraga tongana mong da phangbagi khoi ngasi mari manga ni leragadi khoi disabled sing i homa soidan lakani Kaksing Police Station konba wangu war ko wang laikai digi konjengmam abung Elias Gobin sahi konma thoi apopo konjengmam kher Elias angang sana sahi nipan katangari binipi masa amu ikai khumda bamanghalaba matung hana bo honara mabu war ko athletic development organization serola mada kanba mong da yaning da phongdorkli loinena mari reina basingna matik sub action lokot pinam serola sina makatari sakhang da basingna garang nongmaina kaptana halamba more ward number 5 Muslim Nagar dagi MD Khairuddin Elias BC Sahi kun apopa Azizur Rahman misi bu yaning ta bapong do poina ngasi Manipuri Muslim Council More gi office ta mifama pangthokre mifama da Maitai Council More Hill Tribal Council Tamil Sangam Gorkha Samaj Samiti Ekodom MMCM gi lusing basing amadi mafam adigi miyamna sarugyaki se minister out of station o hiba maramna mahak hek halakpaga bisi sigi langla langjil amadi miyam gi apamba phangna bahonagani haina Tenopal MLA di korung thangna thajaba piraki haina mifam aduda saruk yakiba mioi singna phongdoraki nakalamromda misi asigi langla langjil athu matamda laingana puthoktrabdi town asida punna kundamina reba forum khudi magna akan khongchang sangsinaba warep lauki ngasigi mifam aduda Tenopal SP Dr. S Ipom Sasu saruk yaki Civil Services Examination Thaningba Lamdamasi Tawa Yawa Mahiro Yamadi causing Taunaba Sel Legislataba Singidama Cookie Students Organization case on a scholarship test Pangtokna Delhi ki Maming Lereba GS Score Institute Ataba Mamalda causing Tauhan Biki Hodong Saba Pirakani Hairi Bauparada Laiba Cookie in the Pangtokipa Paumi Singa Unaba the case okay General Secretary Son Vaitina Pangorapada Scholarship test Asi Laliba February Tara Dalebaga State Mangada Haibadi Manipur, Assam, Meghalaya, Nagaland amadi Delhi da pangthokani. Manipuri koina laifam khunong gi khongsai bank da label Lord Star Public School da pangthokani. Exam center singda KSO gi branch singna supervise tawgani. Landamasi da leriba civil services exam da thawai yawa mahiroi singna test asi yawning labadi online gi khutang da haibadi www.iascore.in natraga scholarship.psp da February 3 public manung da register torokadabani haina phongdoragli. Hariba scholarship test asida top 10 manung chanba sing sina 75% coaching fee course fee scholarship phangani kana gumba sigi test scholarship test sida yaho daba missing na kai gumba thawai yauragade GS course sida ming kai gumba channing bataragade keso gi through the chaladi 20% gi course fee se web tawgani Lilong Horibi College the Toliba Watoki Matanda public meeting Pangtokana Mio Tarung Saba Pack Finding Kabiti Shamdana Watoka Sing Matanda Kopna Tizilubada College Asiki principally Mataka City Maral Sing say Yumham Yautabo Idam Lehaina Fact Finding Development Committee Lilong Horibi College Zero Lamna Pongtoragli Loinana College Asiki Principal Amadi Students Union Yauna upon Mami from Pangtokana Waro Cinema Purana Honamina Sihana Zero Sena Apil Torokli Kairaw Assembly Constituency MLA El Rameswarna Kaprang Kulgi Authority da Banama Nasikosin Nakre
manung hanjinna leiba khul asigi miyamna ana e garakpa matamda thengnariba awabasing kharada oirabasu korona ba pandamda hariba van asi khul asida ngasi pangthokkiba MLA bu opagi tharam amada khosina khibani tharamada khul asigi sip Samson Kaising Sirs ki pastor Homing Chan Yangma su sarugi akhibaga loinena khulgi maiketi ki nat ke oiba fi amadi furina singbu kaya kudul tambaga loinena MLA bu taram okhi Kairawa Assembly constituency ke geographical area si yamna chawba amadi singi district yauna puna district ahungi saruk sing yauraga semba constituency amani haina phongdoki amadi Manipur da putholi ba ki home sing asigi sada marpudrati maha ki constituency asina puthokpani hairaduna ki home putholi ba khunmi singbu pungning thagotki Progressive Composers Manipur Nasindana Numit Humni Sumna Sathakadaba Cultural Exchange Program Ngasidiki Haukre Program Sida Ukrul District Manung San Nalaiba Toloidiki Cultural Delegate Kunna Sarugyari Program Masiki Sarugamo Inangasi Aho Banamita Ukrulgi Cultural Delegate Sina Kangla Manung Dalaiba Monument Sing Yenki Program Asi Thanga Amadi Kaksing Garden the Sathagani Haina Loinana Mapam Sing Asida Manipurgi Saknairaba filmmaker Makormani Mong Saba Amadi folk singer Bedapati Yauba cultural program kaya so pangthokadauri Tuloy gi lamda lairiba folk ki saisak singbo akoina tamnawai damakta akoi chacharui adu mafam madu da chalubada akoina thajabagi wangmada haitare makoi gi miyuk michan yamna phajaba akoi bu taram no piba adu akoi gi tawjariba thabaktu gi values du moina yamna wangna khanbiba maramaduna makoi so mutang akoi gi lamjida puraga tampaki folk ki saisak Smaina tawi haina mutang khanghaning bagi wakholon masu lejaba aduna maram oirga makata program oina khoina handaki exchange gi program asi sinjabani hauji khoi punba yade haibdi leite sumaina khoi chamina raga leimina raga chadmina raga isai khara su sagmina raga asigumbasina khoi gi apunba saktam du burakani haibi asada hauji khoi asigumba chamlaba meeting si pangthoga su khoi su Yamna awangba thaki ekoi khongdang loguni haibagi ashada lakjabani 110 years celebration of gospel ngasi Christ the hope of glory haiba timda Imphal gi tarungda leiba Grace Academy ta pangthokre KRBCA Manipur na sindana pangthokhiba tharam aduda KRBCA ki core committee ke chairman S Ler Semthang komna kom phuruki oina Christian lining lorkhi bagi sahi cham ga tara surukpaga mari leinana tharam asi sinmani haina phongdoraki amadi khul kayadagi biyosu laktuna tharam sida saru yari haina su thamlakhi tharam aduga mari leinena KRBCA Manipur Executive Secretary L Solomon komna monolith amasu maikhum hangtokhi akoi ipa ipuna akoi thangmai thanme rimba haiba thangmai means akoina akoi gi damakta semiduna lairamba Christian ahanba oirakpagi damakta akoina ngasi miyam khudingmak ngasi asi mafam asida akoi tinaraga function asi tawbani akoi gi main topic te Christ the hope of glory haina ngasi semjabani asige loinana akoina tawriba thaba asi mi kaya pulaga khun area digi laaga ngasi akoina function si pangthokpani Matang sosida break malosake break matungda numit humni sumna chathakadaba Imphal Jambori gi ngasi PSC Minister Losidi ko na laboi khongnang khongda leiba Manipur Trade and Expo Center da hautokhibagi pau amadi Manipuram sangmanagi tongan ba I pau sing pudun laksake Impact News bu mieng tadun lebiu break matungda mayam bungna taram nok sari valetina saki makata pa pau miam da pizari numit humni sumna chathakadaba Imphal Jambori haina mingthon ba Youth Festival amangasi PSCD Minister Losidi ko na laboi khongnang khongda leiba Manipur Trade and Expo Center da haudokre Global Saffers Community Imphal Hub na sindana pangtok patharam aduda education reformist amasung innovator sonam wangsuk amati atai masang na araba mioi kya na saru yakhi tharam aduda sip guest oina saru yakhi ba Losidi ko na inkalag leba naha sing ase society asigi tungi yubi oiga dori bani maram aduna matam kudimakta active amadi positive oiba thabak tawtana society asibu ohong wa purana bokona gadabani haina naha singa appeal tawki How Reliance has been growing. Had it been no a young Ambami, the youthful Mukesh Ambami, if he is not there, I think this Reliance will not grow as it is today. With his youthful
life has taken over Reliance and it is growing. Likewise, the Gandhi family, the politics of Gandhi family may not remain if the youthful Rahul Gandhi is not there. Likewise, we depend so much on the youth. IFCD amadi Yaski Minister Let Pau Hokim Nangasi Sugunugi Zavenda Lebi Mangai Singh Mapura Kidraba Lamin Thanga Unadona Tengwangi Polam Kaya Kosenakre Haina DFR Serola Madakangalakli. Minister Asina saying Beg Mari Alu Amadi Hawaii Beg Amamam Isingi Patra Ama Loinana Blanket Amdi Ko Lexing Kosenaki Unabada Let Pauna District Aduki Disaster Management Funding Compensation Amadi PMAYZ Skingi Makada Yumama Sharagani Haina Supondoki Hairi Panbayai Haribinupi Siki Mayumasi Feburary Hoki Patang Amada Laibak Tiba Todok Amada Kodong Tiba Nankibani. Numin Bari Nisum Nasatarakwa District Institute of Education and Training Imphal West Kandirak Suba Diet Week Nasiloshin Kre, Dian College Campus Taleba died Imphal West, the Pangtoki Pataramada, Saru Yakiba Center as Principal Zina Tongramna, National Council for Teachers Education Gimakada Curriculum Syllabus Oina, Week Asi Mamang January Kuntra Mathotik Lepton Satarakani, Week Asi Manung Sana Center as the Teacher Training Authority Training, Singbu Magimaki Skill Kaya Utok Handona, Personality Development Henkan Hanabahonabani, Numin Bari Nisida Cultural Dance, Music, Drama, Debate, Essay, Amadi Painting Competition Kaya Pangtokna Trainee, Singi, Marakta Ato Ehentana Hanki. Center Asina Paikalaklipa, Week Asina, Tung the Kunaya Siga Paba Waza Putopada, Sauna Kana Firagani Haina Mahana Fondoki. Organizational behavior, leadership qualities, yamna putoi, initiative lawi, intrinsic motivation have a same way masam sada loina, lay aduga aina stays that Tamjaning badi akogi see future the akogi oza or primary teachers, Oidurba Sata Singse, Moina school Chapasinda, Akoina Smina Pangto is Mina, Moisu school Suda, Akogi, Manipurgi Sata Singsida, Moina Smina, organized Oraga. All India Confederation of Scheduled Caste Scheduled Tribe Organizations Manipur na Tok Paserola Mada Lalaba Feburary Kunmari da Tongan Waluk Kayana Puna Sinduna Kaksing Maya Lekai Multi-Purpose Holder Reservation Kalausi Hype Awareness Program Pangtokadori All India Confederation of SC/ST Organizations National Chairman Dr. Udit Raj IRS su saruk yagatare patharam asida miyamna saruk yabiyo hairi loinana ST/SC ki tongan ba demand sing yawba MOU amso Prime Minister Narendra Modi da pisilagani hairi India ki mafam kayada school ki mahiro singda midday meal phangan bi asoba thodang ama loriba Bangalore da base tawba non-profit organization Akshaya Patra Foundation na Manipur da so state government ke khusam nadana school ki mahiro singda midday meal phangan ning bi apa malai haina Hare Krishna movement Guwahati ke Secretary Bizaya Pandit Das na Fongdorakli ngarang Imphal da tunglakiba Bizaya Pandit na lamdam asike tongan ba Hindu lining ka bari laina ba laisang sing da so satuna yangsin ki hairi Imphal ki Hotel Classic ta Impact News ko unarupada Bizaya Pandit Das na Fongdorakpagi matungina foundation asike makada Karnataka, Andhra Pradesh, Chhattisgarh, Uttar Pradesh, Orissa, Telangana Rajasthan amadi Gujarat lariba school gi mahiro sing da hariba midday meal gi kanaba si phangan kre Lona North East State ta Assam amde Tripura da mai pangna sathari Hoji mak Arunachal Pradesh sa thabak ase paikanaba state government ta khanghan ki balai kre hairi We started serving the school meal in government schools in the year 2000 in Bangalore. So today that program has grown to this scale and today covering around 1.7 million children. Because our vision is that no child in India shall be deprived of education because of hunger. So we wanted to explore that possibilities and see the opportunities. If the government of Manipur is interested to extend our services to implement the school meal program, we would be very happy to associate with the government and continue this initiative here as well. Ingkum Zalasini Mapanda Supreme Court na Miam Tinamafam Sing the Dharmagamari Lena License Sazen Basing Yang Senaba talking about order Amagi Matungina Manipur government ko in associate secretary na Lusing committee Masam na Yang Sen Bada Imphal West ko in a Dharmagamari Lena License Humudra Thing na Bada regularized Tauba Search Ama Pawayaram Rehaina All Manipur Christian Organization Amko na Serola Madahairi
mari lenaba authority singna Christian community ke sentiment khangna thabak lokat hongnaba angkona serol asida makhatana appeal tawrarli Thawal Haukada masak khangdaba winger amana thomlambadi ki laikhidabani haiba Besopur district ki Phagwak Sau ikai maning laikai diki laikhidraba Jungkham mani mitei gi misi gi langla langjel Feburary manga phawbi manungda laingak la khanghan kadabani haina misi asigi matangda sengkiba JAC na akan wafam phongdorokli ngasi Manipur press club ta pawmi singa unaba mada JAC against killing of CS Mani Maiti gi convener KS Basanta Kumar na phongdorakpada Haukiba January Kunteret ki numidang punipan lom taba do aida Thawal Haukha da thabak subasat kiba Jungkham mani hari pa miyo ase winger amana thomlambadi ki laikhidabani hairi misi asigi matangda Haukiba January 38 da senari ba winger driver natraga winger ki mapu ado putokpiyo haina se minister da memorandum amaso pisin kre adubu laibak tibadi ngasi phawba misi asigi langla langjel amata laingakna puthokpa ngamdri hairi Mihat pa driver asi lagliba tang manga phawgi manungda winger association singna thibada puthokpi bada mateng pangbiu amani Manipur sarkar gi maikaidagi mihat pa driver asibu phabiduna laikhidraba mani gi imung mununggi awabada saruk yahan biba amadi magi laita lairada mateng panghanabgi thoksilama sarkarna puthokpidragadi lagliba tang manga dagi aikoina Manipur gi civil society organization singa loina raga aikoi akan khongjang kaya changchan nabi namukta koi pirep logje Directorate of Handlooms and Textiles Government of Manipur na topasero lamagi matong ina March 32 ki 38 phawba numit dari ni goiba crafts exhibition of bordered villages Manipur Handloom and Handicrafts Development Corporation MSSDC Limited ki miyeng makhada Imphal East District ki manung sanba Nilakuti ki Urban Heart pangthokadari ba sida saru yaning ba border village ki crafts person sing application form Feburary 10 phawba manung da thajilakna ba khanghalakli Rajarsi Baikasandra Cultural Foundation Manipur ki Tariat Suba Foundation ki Thoram Singjamai Oinam Tingala Laiba Madan Mohan Mandir da Thasi ki Taruk Tapang Thokadori Manipur Miya na matang Queen Seba Mapung Marai Phana Taudana Lerak Laba Sri Sri Govindaji ki Ahum Subasara Wariba Singjamai Oinam Tingal ki Madan Mohan Avisek Taubada Miya na Saru ki Abiyo Haina Rajarsi Baikasandra Cultural Foundation Manipur ki Maike ki Afil Tarakli Segaro Thauda Baba Laikai da Laiba Rajarsi Baikasandra Cultural Foundation Manipur ki Head Office da Pawmisi ka unaba mada foundation asigi chief advisor B Amusana Sharma na haikibada foundation asigi tare suba poko mona lakpada Sri Sri Govindaji gi saruk oiriba singjamai oinam thingela leiba Madan Mohan asibu nahona na yokhana bohona bana mapung oiba thogal oigini miyam na matam kuina seba phangdana masak khangbidana leiriba sayena ba Madan Mohan asibu thogal tobada lamna masida leiriba miyam na saruk yabi haina Amusana Sharma na afil torkli Mapamjira lai siam pibam shokna leramba Rajarsi Baikasandra Toramba culture sida Kudung in Resum Sansi Laiba Masamana Baikoina Iwosi Lengdama Manana Haitari Shabada Aramam Nityananda Anu Prabhuda Nido Kongo Pinatada Tauri Basmaina Tohanjaning Vedagi Rajarsi Baikasandri Apamadu Mapung Pana Pangtopamak Amdragasu Kanada Warapsu Akoi Togam Toi Mana Nikapiramba Mana Topiramba Madugi Namjaw Kudol Kanadang Katpai Masamanayo Koi Tony Party President Gyoiba Sayana Kaya Lariba Manipur People's Party President Mikhal Hayeng Pangtholagani President Mikhal Gidamag Sarat Kumar Maimom Ainam Sugindro Y Priyo Kumar Abadi M Amutomina Lambatong Nagatori Hayeng Feburary Gitang Mari Gayuk Pung Mapan Taba Matanda JM Hall the party Sigi Mikhal Pangtholagani Haina Manipur People's Party ki State Returning Officer T.S. Udoi Luang Lauthokre Follow ground maning da iba MPP office da public ka unabada Udoi Luang na haikibada MPP President Mikhal Gidamag mere oina ba miyoy tare thoraki adubu candidate amana reject tokiba loinana miyoy anina withdraw tokibada ki parties ki president post ki daba miyoy mari khaktana lamba tawragani nakal amaramda parties ki sai ahum khudingi oina pangthokpa general conference su JM Hall da delegate sahum go matra tare na saruk yadana pangthokadori Siguma delegate singsinda akoi tare tara thona khanara matungda akoi resolution taru khak launa na ba sem sari resolution sing adudi afaspa ILP implementation boundary issue employment generation framework agreement and the political economy hairiba akoi ge point taru kasi
ꯑꯩꯈꯣꯏ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯄꯥꯔꯇꯤꯅ ꯂꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯣ ꯃꯤꯌꯥꯝꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯑꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯍꯨꯝꯒꯤ ꯇꯥꯝ पाइगदबा प्रेसिडेंट मणिपुर पीपल पार्टी की प्रेसिडेंट खन्ननबगी इलेक्शन असी कोई पांथोकनी District Library and Youth Center Thawala Thokpham Likat Kap Sahi Kunmanga Mapung Pharap ke Silver Jubilee Thoram ngasi center sida pangthokre Silver Jubilee Thoram nga mari lainana akana na puthokpa sobine ra masupongki Thoram nga mari lainana wangang kiba singna library haibasi samaj amagi sangdaba yadraba masaga mani angang sina library da sanglaga lairik pabagi hainebi thamgadabani library haibasi lawsinge pukain haiba wafam thamnaki Thoram loisalakpada District and Youth Center likhat pada sobat thotang lokki ba miyo singda Kodol pot pitin kai kom na bot ki Manipur Heart Foundation MSFC Mars lisini tara humdoi gi tang ahumda Dr. L Syam Kishore na founder president oidana lairaba Heart ke naba lairaba music mating pangna bagi damak linkhat khibani amadi kumjal lisini tara tara ki December kuthra matoi phawpada estate asigi Heart naba mioi kya da lupa lak mari ke lising marputra tingbang oina pikre hairi hariba matam asida puna mioi kun manga ta tongan ba senpham kya tingbang khre makatana su foundation asina BPL family singda asik mating bang sing asi pangkigani amadi masigi damakta Sky Hospital laiba foundation asik office ta tanabi ba yagani hairi Social and Community Networking Platform ama moiriba wakhalna sponsor tawduna mamang sahi July 13 ta pangthokiba Global Manipuri Mega Photo Contest ki makok pathang taraba singi mana mathum yan thokre North AO sida laiba Hotel Classic ta pangthokiba tharam asida photo contest asigi makok pathang taraba mioi tarada wakhal gi market ga sama khotol putpidana puning thawgat ki Center for Alternative Discourse Manipur CADM na publish tauba Arambam Noni na iba lyric 1949 The Story of India's Takeover Manipur ngasi phongkre all la bolenda laiba GP Women's College da pangtok ba tharam amada lyric adu phongki ngasi tharam da Manipur University ki hani Professor Lokendro Arambam Telegraph ki Imphal Special Correspondent Kalen Thoksom Imphal Impact TV ki Editor in Chief Yumnam Rupasandra yauna mahiroi kaya na sarukyaki ngasi ki tharamatu ko mari laina na lyric asigi matang da khanana bagi mifam amasu pangthoki Hojek sanabagi pauda Hero Ailiki Humphumdoi Suba Lig Match Samata Neroka FC Manipur Amadi Gokulam Kerala FC Ani na hayeng kumalapa mena stadium da lamba tawnaragani Zathariba Hero Ailik asida Neroka FC Manipur na match tara humdoi sana ki bagaloina na point kun mari aduga Gokulam Kerala FC na match tara matoi sana kraba matung point tara matoi phangduna leiri mamang sahi ki November kun manga ti pangthok pa humkiba Hero Ailik asigi manung sana hayeng Neroka FC Manipur na yumbu oiduna sanagadoriba match asigi mangoina na Gokulam Kerala FC na yumbu oiduna Mamang sahigi December mapan da team ani asina sana ke baling match atuda Neroka FC Manipur na Gokulam Kerala FC bo panjal ahum sina da maiti bibangam ke hayeng sana gadori baling match asigi mangoina na ngasi singmerong da iba Hotel Classic Grande da pangtokiba fresh meat atuda Gokulam Kerala FC ke sip coach Bino George na tangai fadana hayengi match asi mai pangna sana gani haiki loina na Neroka FC Manipur ke assistant coach amadi goalkeeping gi coach ama wariba S Prem Kumar na Football Club asina mamang da sana kiba home match ani da maiti ban nangkiba amadi lamda basigi miyam ge thamoida khoirang khoisaw na ba ma thokkiba adu yenglaga hayeng ge match asi mai pangna ba sana gani haiba wafam ase lamda masigi football masana asibu panjwa mioi singi mafam da thamki The thing is that right now for us is a very difficult stage because we are in the bottom. So at least if we win tomorrow, we can come up and when I said my aim want to participate the Super Cup for after the 7 years Kerala have one club for I-League. So lot of good talent in Kerala. So for Kerala we want to do something
if you play Super Cup, if you stay in the I-League, this is needed for Kerala, badly needed for Kerala. Akoi gidi seng na handa Goa sa pasi koi long journey koi chali posse Kolkata ada mung nom lek te yada ada mung chalani bhaya Bombay hara Bombay da koi aeroplane se number 20 di hele gumba gumba aeroplane mung pham le no Goa yo kan di ekta no ngalam ngam dai pung mari de ke yo ada ngan sa ke hara su fixer sing matung na mung ngan sab so mu yada ada fixer sa kitang ai fegi kano sida kitang kung man bara aina akhone khanjai lajong gi bawda khoi managing director na request tawraga lajong kanondagi ideology lakwasin minini changi nomoda Manipuri yobungam de hana no one day extend tawrin Trau Kokaitel amadi cyclone Thangmaiban ani ahan bahibok T20 cricket tournament ke semi final sangkre Manipur Cricket Association ki miyema khada Langthawal Sporting Club na sinduna ngasi yo Langthawal public ground na sani ki tournament asigi ahum suba quarter final da toss ngamkiba Trau Kokaitel na batting hana sanaduna match asigi apiba over kunda wicket mari khak turaga run samang hopum doi lob ngamki match asigi ani suba innings sanakiba YWC Langthawal na over tarani pa na wicket taramak turaga sumna giran humbutra tare logduna match asi run marpu taruk to maiti banangki match asida ball ni putareta run marfu mari lokiba Trau Kokaitel batsman Abbas Ali na man of the match taki Sathariba cricket tournament asigi mari suba quarter final dana toss ngamkiba cyclone Thangmaiban na batting hana sanakiba da match asigi apiba over kunda wicket mapan turaga run sama kuntaruk lob ngamki match asigi ani suba batting sanakiba Semp Khagem Falina match ki apiba over kunda wicket mapan turaga sumna giran sama tarahum doi khak logduna match asi run tarahum doi te maiti banangki match asi da run tara mapan amadi wicket mari lokiba cyclone Thangmaiban ki all rounder Homendro na man of the match taki Sathariba T20 cricket tournament asida cricket team kunmathoi na saruk yari thasi ki taruk ta sanagadaba tournament asigi ahanba semi final da Young Star Nagampal amadi PTRC Paso Arena laba taunaragani National Sports University Sakatari Mamfambu Harau Thel Kaurgani Haina Youth Affairs and Sports Minister Letpau Haukimna Lautoki Badu National Sports University Harau Thel Protection Committee NSU SPC na Tagat Papongdorkli Panbay Abadi Ngarang All Secretary ki Conference Holder Sengmai Assembly Constituency MLA Haikam Dingo Kautruk Harau Thel Senjam Sirang Abadi Senjam Kunogi Lusing Basing National Sports University Harau Thel Protection Committee Abadi Cookies Dance Organization Yauna mifam pangtholaba matungda yanaba se porakhibani loinana lalba March thada Prime Minister Narendra Modi ne Sports University chanaba yung tamba lak matamda miyam na haraw tiyan opinaba NSU SPC zero lamada apel torkli Numitaru ni sumna satha kataba kuntra humdoirak soba Sulam Area Sporting Association Sasa Sports Meet Chandel District Larong Kulda ngasi haudokre Sasa na sindra football amadi volleyball masana da yumpham oidana pangthokadriba meet asida Chandel District ta khundariba Anal Lamkang Mayona amadi Tarau Purki khunja singna saruk yari kaya mo ako'y sport pang Apimpa gi marisuba 9-a-side invitation football tournament kumjala sin tarani pangi ngasi sana ke ba han match ta Cine Actors Guild na choreographer FC bu panjal mari sine da maiti ba pikre mai pakraba Cine Actors Guild ki panjal singa du W Roshan Mukabla Banker amadi nawbana match ki tarahumdoi kuntra mapan amadi nipu mapan suba minus swing da asan magam ke ani suba sana ki ba match amadana Amik FC Team B amadi Amka Team B ani na panjal amamam sandana match adu draw oikre match asigi Amik FC Team B ki panjal adu bikes na tarani thu suba minute ta sanki amadi Amik FC Team B bu panjal B ki panjal aduna
मैच की यांखै सुबह मिनट सनखी अतोप अहम सुबह मैच अमदसु अमेक टीम ए अमदी सीनियर एडिटर्स गिल्ड पांजल अनि नि सन्दना ड्रॉ ओइखरे हारिब मैच असि की पांजल सिंह अदो अमेक टीम ए गी होली सुनमदी कैनेडी लोइना सीनियर एडिटर्स गिल्ड गी रामेश चंद्रमदी बॉय याइखोमना मैच की मथंग सिन्ना निपान कुलहुमदोय तरा अमदी कुंथा तरुक सुबह मिनट सिंह सनखी टूर्नामेंट असकी हयेंग अमिक एफसी टीम बी अमदी इक्विपमेंट एफसी एक्टर एफसी अमदी अमका एफसी टीम ए लोइना अम्फिम्फा एफसी अमदी अमिक एफसी टीम ए लबा तौनरगनी UFC खुराई थांजम लैकाइना अहम सुबा इमा मनीसंग मेमोरियल स्टेट लेवल फॉर अ साइड मिनी बॉयज अंडर 35 kg फुटबॉल टूर्नामेंट के अहम सुब पोजीशन ताब ngamkre राइजिंग नॉलेज क्लब होयाथोंग सानाबुंगदा ngasi sanakhiba tournament aski अहम सुब पोजीशन की मैच दा UFC खुराई थांजम लैकाइ अमदी ASA सिंजमै कोंगबरोड अनि ना पांजल अमम सदनबा पांजल अमता सनबा ngamdana मैच असि ड्रो ओइखरबा मतुंग मैच असि के अहाप मिनटा UFC खुराई थांजम लैकाइ के सानरोय SD ना पांजल अम सन्दना ASA सिंजमै कोंगबरोड पर पांजल अम सिनेदा माइथिबा पिरमलगा सेल गी मना लुपा लसुंग तेरत कलोइना फुटबॉल टूर्नामेंट असि अहम सुब पोजीशन ताप ngamke यंगखोम संजीप के सेंथंग मखादा राइंग नॉलेज क्लब कोयाथोंग सिंदना चथरिबा फुटबॉल टूर्नामेंट असि दा फुटबॉल टीम तारानिपान सरुक यारी हयेंग फुटबॉल टूर्नामेंट असि के फाइनल दा LKYDA टीम B खाबम लमखाय अमदी ऑल टीम A ओरिपोक सरबोन थिंगल अनिना लंबा तौनरगनी मरी सुबह इमा पांथेबी ट्रॉफी मेंस ओपन 5 aside फुटबॉल टूर्नामेंट की कसी लीग मैच मरी सानखरे कोंबा यूथ ऑर्गेनाइजेशन सिंदना कोंबा नोंथोनबम लैकाइदा लैबा क्लब असकी सानाबुंगदा पांथोकलिबा टूर्नामेंट असकी ngase यु सानखिबा आनबा लीगदा KYO कोंबा बदी LCSYC लंगथवाल अनिना मैच असकी अफिबा मतमदा पांजल अनि नि सनादना मैच असि ड्रॉ ओइखिबा कलोनेना अनिसुबा लीगतना IP कोंगमना ANGO खोंगमनबो आंजल पांजल अमा सिनोदा माइथिबा पिबंगमखे सतरिबा फुटबॉल टूर्नामेंट असकी नुंथिल सानखिबा अहम सुबा लीगता YBO कैखु अमदी योभा खेरगाव अनिना मैच असकी अफिबा मतमदा पांजल अमत सनबंगमदना मैच असि ड्रॉ सकखिबा कलोनेना मरी सुबा लीगता DFC बामोन लेकाय अमसुंग BFC सयांग अनिना मैच असि पांजल अमत सनबा ngमदना मैच असि ड्रॉ ओइखि सतरिबा फुटबॉल टूर्नामेंट असि टीम कुंथाना लीग मैच सिंग अकनबा मोंगदा लबा तौनरी हयेंग मखाताबा लीग मैच मरी सानरगनी तरा मंगा सुबह DGR सेंटिनल कप अमदी मापन सुबह जूनियर स्टेट इक्वेस्ट्रियन चैंपियनशिप की ngasi सो जंपिंग गर्ल्स की आहानबा राउंड पांथोखरे मणिपुर की पुवारी दा आहान बोइना सगोल कांगजै सानखिबा अमदी ngasi सु मखाताना सानरिबा इम्फाल की मपाल कांगजै पुंगदा ngasi सानखिबा सो जंपिंग गर्ल्स की आहानबा राउंड दा KNMM राइडिंग स्कूल सिंजमै की सानरोय जैथोलिया TSS संगीता अमदी RK निमी सिंखै हिनबा पोलो क्लब कोंगपाल सानरोय TS ताना तेसना जाउपी अमसुंग RK नीलू थांगमबन यूथ पोलो क्लब की ओ विक्टोरिया अमसुंग इम्फाल राइडिंग क्लब की लंफेल की सानरोय रोमाबतीना लंबा तौनखिबा मसाना से दसिंखै हुनबा पोलो क्लब कोंगपाल सानरोय TS ताना अमदि RK नीलू KNMM राइडिंग स्कूल सिंजमै की सानरोय जैथोलिया TS अमसुंग S संगीता गलोनेना इम्फाल राइडिंग क्लब इम्फाल की लंफेल की सानरोय रोमाबतीना चैंपियनशिप असकी फाइनल राउंड मकोंग मथंग ताननबा अकन लंबा तौनगदौरी तोंगान तोंगानबा पोलो टीम तराना सरुक यादुना चथरिबा चैंपियनशिप असिदा था असकी तरुक फावबा चथगनी अरोइबदा बुलेटिन असके हेडलाइंस अमोन मियामदा थमजगे मिरोन बियमति खोमलांग पिथल बिनुपि सिंगोइबा प्रधानमंत्री मातृ बंदना योजना के डायरेक्ट बेनिफिट ट्रांसफर ngsidagi सोशल वेलफेयर मिनिस्टर ने चाकी बियन हौदो इम्फाल की कोंब खेती लेखाई के स्टैंडर्ड कॉलेज गेट ममांग फावबगी मरकता लेरिबा लंबी असि सेंबिदबकी वहाउदा ngsidagi इम्फाल यारी तुलबी मतम कटु
अमसों लिलोंग हरबी अवांग लेकाई अमदी लिलोंग यांगबी लेकाई द पुलिस न ड्राइव चथबदा नोंगमई हुरान के गari masa amadi asoba yauna mayai ta hundak sing thagat pangai